खरुमजरे ISTV पाउमियंग ताबिरबा सिंगु तराम नोकचरे हुजिक मरोइबा पाउ सु तौनरिबा KRF ना सिनमी अनि हाटखिबा अमदे माहिरोय अमा तमथिना पुरकपगी मायोक्ता मियामना नेशनल हाईवे 38 थिंगबगी खोंजंग चंगसिनख्रे सेक्यूरिटी ना KRF की मियोय निपान फारे हंदक मणिपुर थोलिबा कांगलुप नाइबा मानबा थोंगसिंग नमसिंदुना थमलबदे अचौबा इरांग अमा चही अनि अहुंगी मनुंगदा सोयदना थोलकपा याय हाइना म्यूजियम की प्रेसिडेंट एलांगम जॉनसन ना फोंगदोखरे अमदे याईटीबी लोकलदा स्पोर्ट्स यूनिवर्सिटी साबगे थिका पीगनी हाइदुना बीजेपी की लुचिंगबा खरना लुपा करोड़ अहुम हेनबगे सेनफम मियोय 50 रोमदगे खोंगतले हाइना डेप्यूटी चीफ मिनिस्टर ना मराल सिख्रे पाउ सु तौनरिबा कुकी रिवॉल्यूशनरी फ्रंट KRF ना सेनापति डिस्ट्रिक्ट की थिंगसट खुलदा थबक सुबा सिनमी अनि हाटखिबा मदे क्लास 6 खक्ता तमलिबा माहिरोय अमा तमथिना पुरकपबु यानिंगदबा फोंगलोक्तुना पाचोय पाथ्रिगी मियामना JAC सेमदुना नेशनल हाईवे 38 थिंगबगी खोंजंग चथख्रे अमुको UCM देसाम अमदे अतै सिविल सोसाइटी ऑर्गेनाइजेशन कया यावना पाचोय पाथ्रीदा ngasi मियामगी मिफम अमसु पांगतोक्तुना थौदो अदुबु यानिंगदबा फोंगलोक्रे KRF ना हाटखबा पाचोय पाथ्रीदगी मोयरांगथेम दयानंदा अपोकपा बिहारी अमसुंग हावरंग कैदेलदगी माइबम प्रेमानंदा अपोकपा बिहारीगी असिबा हक्सांग इम्फाल तमना पुरकले हाइबा पाउ ताबदगी पाचोय पाथ्रीगी खोयसावनरबा मियामना हौनरुबा तौदना लंबीदा थोरक्तुना लंबी थिंगबगी खोंजंग चतखे लंबीदा उवा अमदे नुंग पैसिनबा अमदे मई थादुना अकनबा खोंजंग चंगसिनखे नोमगी सूरगा सरा तांजरीबा मियोय सिंबो हाटपा अमदे तमथिना पुबा सि यानिंगदे सिनमिसिंग असिबु इन्फॉर्मर नि हाइना मराल सिजिनबा यानिंगदे हाइना पेंदबा खोलाव कया लाउखे कप्तना लाउदनी इसादबु थबक जुबा लैतना थि चकिदबु सिरेना ला ममा बखोइना कमाय थमोइजि पु यादैनो बखोइना अगांजि मिसमनी याम लैतना रे तोला तारबनेबा ममाजी सिचे कोनजि थबक सुरा यावबनी मितै मसानी दन मिहातिन हापिरमे अंगांगदो सिबु करमबा लैबाकी चनबा थापनो सिनिदा मैतै अखोइनादि नुंसी जानाना अमतो ओइन हिंमिनानिङे मैतै अखोइदा छम हाटपा सिबु प्रजा मयामसिना यागद्रा हाबनिदा लैता लाइरबा थबक सुबा चपसु ngमजद्रे ngasi मणिपुर थोइबा मयाम जेङो दि प्रजा मयामना करिनोबा तौदुइजे ngasi सुम हालला जिराबा खोइजे मियामना खोंजंग चंगसिलिंगै चेरगसिदा पाचोय केंद्रगी मिहुत ओइबत नतना सोशल वेलफेयर मिनिस्टर ओइरिबी AK मीराबाई अमदे सेकमाय केंद्रगी MLA देवेंद्र लाक्तुना मियामु थेमजिनखे मिहुसिंग असिना फोंगलोखिबदा मखोइना लाग्लिबासि सरकारगी मिहुत ओइना लाक्प नते केंद्रगी मिहुसिंग ओइना लाक्पने मखोइगी माइकैदगी पांगबा याबा मतेंग पांगनी हाइखे अमरमदा ngasi पाचोय पाथ्रीगी कम्युनिटी हॉलदा पांथोखिबा मियामगी मिफम मदुदा अमुकोगी प्रेसिडेंट डॉक्टर मनी खुमन अमदे UCM की प्रेसिडेंट जॉनसन इलांगबम सुसरुग्याखे JAC की म्यूसिंग यावना अतै वांगांखिबा सिंगना पेंदबा वफम कया फोंगलोकनखे UCM की प्रेसिडेंट इलांगबम जॉनसनना मणिपुरदा मिहात मिपुनगी थबगसी सही लिसांग सिटना सथदुना लाक्ले ngarang थोखिबा थौदोक असिगी दायित्व मणिपुर सरकारना पुगदबने लोइनना मतुंगदा असिगुंबा थौदोगसी थोक्तनबा सरकारना अकनबा फिरेप लवियु मखा ताना थोरकलबदे कांगलुपकी अचौबा उंखतनबा फिबम अमा लाक्पा याय हाइखे पुरगी अखोइ मियामना पामिसि कैनो फतबा तौरना मी हापा पुबो चैमा तौदादि तौरमिबा मीदो सरकार से कंट्रोल लेबा सुद लेबने हाइरगदि पुथोगा मोइजु मोइ तसबा तनि बिबिरो अदुसु ngमदबा ngमद्रगदि अखोइ victim की फैमिली कवर कांदा पैसा खरा पीरा कांदा ए नोइ सि थबक हापनि हाइ कांदा यासनदबसि कयाम कुइदोइनो सिताव खुलेला चला कांदा अखोइ UCM सु चकनेबा अदुगा कुनगी मीसिंगा हाइगा ताबा नोइ सिंगो पताबनेबा अखोइ खंगदि न तुमि लेथोबनि लोगुसु खुजाओ के मतुंगिना कैपिटल पनिशमेंट पीसनो सही कुन फांसी तौसनो मयाम चंगना मागे आइन योगो फंगम तौबो फंगजसनो अदुवाइन तौतना अखोइगी लेबाक सिदा थोइबा लेबाक की लुचिंग मने लेबिरिबा सिंगसिना पॉलिटिकल स्टेबिलिटी की नत्रगा आइगी फम तिक्तनबगी अदु बि वाखन तौरगदि मदुने हेना कांगलु मसेलगी इरांग होइगनी अदुगा मणिपुर मै साखदबगी मसाक तो सोइननो होइगनेबा पाचोय तुलियाइमा सेंचुरी क्लब की संगलेंदा पाचोय मसु हावरंग कैदेलदि मियाम अमदि सिविल सोसाइटी ऑर्गेनाइजेशन सिंग यावबा मिफमना तोंगान तोंगानबा वारेप तरुक लौख्रे असिबा अनिगी लंगला लंगजिन फंगद्रिबा फावबा असिबा हक्सांग लौदबा मरा लेजद्रबा नोमगी सरा तालिबा मिचम हाटपसिंग मणिपुर गवर्नमेंटना निमित निनी फावबगी मनुंगदा पुथोक्तुना मियाम खंगना मतिक साबा चैराक पिगदबने
misam anibu KRF na tamthina hatok pirakpa aduga mahiroi amabuna tamthina purakpagi maram miyam khangna Manipur government na aiba warol piduna numit nini gi manungda sengdokadabane niyatpa sing putoktuna akan bachaidak pidriba fawba JAC na matang kaktana lambi thingjinba amasung atai akan ba khongjang kaya leptana jangsin khigane Manipur miyam gi oiba lupki luchingba sing kuki isil inauk singi lupki luchingba singbu Manipur sarkar gi awangba thaki authority singna Sinduna punna khanaraga mihat asigi amasung tamthina purakpa asigi maram miya mamangda thambaga loinana matungda amuk hana thoktanaba numit nini ki manungda pigadabani hare Amaromda KRF na sinmi ani phazilaga hatkhaba matungda Manipur Police ki commando team amana Senapati district ki Thingsat Khulda changsinduna combing operation chathabada KRF ki kadar nipan fare Imphal East amadi Imphal West ki apunba police commando na ngarang nimidang pung 10 makhairom taba matamda chathakiba operation aduda pharaba nipan adudagi khusu khulaidi amata phangde hare operation chathabaga loinana commando team aduna KRF na hatkhiba miyoi ani pachoi part 3 dagi moyang them Dayananda apokpa Bihari amsung Haurang Karial dagi Maibam Premananda apokpa Bihari gi asiba hakchang Imphal tamna puraktuna rims ki mokto thamkhre loinana sining chitta hingahuraba konthojam Bisal Sahitrani Toy Apokpa Bikramsu Police Team Aduna Imphal Tamna Puraklaba Matungda Hospital da Pukatuna Laikanaki Cycle Police Station gi OCL Holkolal Matina Rims Mokta Pamusinga Unabada KRF ki miyoi nipan pharba matungda makhoibu wahong pahong chathabada Dayananda amadi Premananda gi asiba haksang ani phangba ngamkhibani Thingsat Chingda Sariba KRF ki KM tagi kharomda meter chamarom chatlaga asiba haksang ama phumduna thamlamki Awangomda meter chamangarom chatlaga atopa asiba haksang ama phumduna thamlamkhibani makoi anima khut tungbun narame KRF ki kadar singna makoi ani hatpani haibasi tasengna khangba ngamli haikhi Amaromda soglaba mahiroi Bisal M Suna yengsin bagaluinana ma kilayeng bada changba M Sugi volunteer singna pikre Asok palayeng bada M Sugi maikay dagi pangba yaba mateng pangani haikre Hidam sigamari lainana M Sugi Secretary General Manjit Sarang Themna Fongdurakpada Sinmi ani hatlaga mahiroi ama tamthina purakpagi thawong M Suna akanba mawongda kandem tawi su tawnariba lalolup amana Misam Praja Singh hatpa amadi tamthina phubagi thawong M Suna haksinna lawbaga loinana karigidamak lalolup Singh adu maning makha tamhalibano hanglakle Halaga maral pisinbagi chanabi thadokpa phai lamdam sida khundariba kangluk maselgi marakta khut thoknanaba sillabra haibagi chingnaba poktaba ngamde yamsigi matangda Manipur government amadi India government na jenaba miyo sing phagatuna aingi oiba pifam thokpa chairak pigadabani hare India government ka suspension of operation suit onriba kuki resolution front na koigi mafau len minister koigi mai tamba lejariba mai roi amadi koigi sahi taraga tarung tangai ba sinmi ani koigi tamthina furakanda tok pikiba amadi mai roi aduna koigi nungsi hetana koigi singai bangna thuma kanda hineng saba mangai koigi tamthina furakpasi taseng amsuna strongly condemn tawe amsu ki side gi haijening wafumdi tasengna Mahiroi Fawbada, Kogi Food Cherakanda, Kogi Nusi Hitana, Kogi Chinaba, Mudagi, Hatokrakanda, Kogi Halabatung, the Maran Pisan, Big Hinaviasi, the Senate Hadoko Fayavo, Musu Sadi Tamzage, Lunana, Mahiroi Sigi, Awana, Tarkotam, the E, the Karakotam, the Emsuna, Amum, take Banzani have a form, Musu Sadi Tamzage. Amaromda sinmi ani lekhidaba se thawoina hatkibanate wahang pahong chathabada lekhidabani haina KRF ki public relation officer Lincoln Kukina Fongdokle Senapati district ki mafam amada pangthokpa pawgi mifam amada Lincoln na makha taraduna lekhidraba anima KCP Nando Kangbugi kadarni makoina hawkhiba nomai jingi nungthilda lup asigi operational jurisdiction da sangshilakibani masigi sapsaba proof audio recording lay Makoi anina nupamasa adu namduna purakhibane loinana khusu khulai kaya nupamasa adu da utlaba matung haidoklabadi hatkani haina kihanki makoi bu KRF kadar singna phadringai da khulai sing adu Nepali nupa amada sinaki haina nupamasa asina phungdo e masi khangbadagi Bisal maralaiti haiduna ngarang numidang waram imung manungda sinakibane laibak thibadagi miyoi ani ase wahong pahong chathabada laikidabane Laikidabagi imung manungi awabada lup asina saruk yare Laikidabagi imung manung amasung atopa singna isu ase kanglup naibagi mawongda pukat pidanaba apil tawre Amaramda Assam Rifles amasung State Force ki
स्टेट फोर्स ना लुप की कादर सिंह फाखिबा यानिंगदब फोंदोरक्ले अथुब मतमदा मखोय थादोकदबनि हारे हंदक मणिपुर थोंगलिबा कांगलुप नाइबा मानबा थवोंग सिंह नमसिंदुना थमलबदि अचौबा इरांग अमा चही अनि अहुंगी मनुंगदा सोयदना थोलकप याय हाइना यूसीएम की प्रेसिडेंट एलांगुम जॉनसन ना फोंदोखरे वाफम असि थिंगसाट खुलदा सिनमी अनि हाटखिबा अमदि महिरोय अमा तमथिना फुखिबगी थौदोका मरि लेना यूसीएम की ऑफिस दा पांगथोकपा पावगी मिफम अमदा महाकना फोंदोखिबने पावगी मिफम अदुदा यूसीएम की सेक्रेटरी जनरल वाई के धीरेन अमुको की वाइस प्रेसिडेंट देवान जनरल सेक्रेटरी टी गांधी मपाव खुलेन की चेयरमैन के आर मयोनपम अमदे डेवलपमेंट कमिटी की राय खान सु सरुग्या के आर मयोनपम दा थौदोक असे थमुय सोकना नुंगाइते अकनबा मोंगदा कंडेम तवी अदबु थौदोक थोगलिबा मफम अदु मपाव खुलेन दगे किलोमीटर 8 लोम लापना लेबा थिंगसाट खुलदा थोखिबने मीडिया दा मपाव खुलेन गा मरि लेना फोंदोरकपा मानबा असे लाइबक थिबनि हाइखे एलांगुम जॉनसन ना हौखिबा निमित खरनि गी मनुंगदा कांगलुप नाइबा मानबा थवोंग सिंह ग्वालताबी पालेल मोइदांगपोक अमदे थिंगसाता थोकपा असिना थौदोकसिंग असिगी मरुमदा पॉलिटिकल गी खुद चंगलब्रा हाइबगी चिंगनबा चावना लेरे कांगलुप की इरांग सागतनबा कनागुंबा खरना होटनरे हाइबसी मयक सेंगलबा वाफमने फागलगलिबा मियोइसिंग अदुसु तसेंगना मिहात असिदा चेनाब्रा हाइबा चपचाना थिजिनगदबने करिगुंबा थौदोक अमा थोकलगा मियामगी इहौ नमथनबा मियोइ खरा हेक्ता फाजिनबगी चनबी लेरिबा असे तुंग कोइना चनबा यारोय कंपेंसेशन पीरगा लोसिननबा होनबसु चुमलोय थौदोकसिंग असिगी मरुमदा पॉलिटिक्स के खुद यावदना कांगलुप की इरांग सागतनबा होनरिबा असे मतम चाना थिंगनबा होना हौद्रबदे सही अनि अहुंगी मनुंगदा मणिपुरदा साथीबा इरांग थोरकप याय मदुना लमदमसी कांगलुप की इरांगी तांगोयगी लम ओइरक्लोय हाइनिंगा लेते सही कयागी ममांगदगे इंडिया गवर्नमेंट ना कांगलुप मसेल नुंसीनदनबा होनादुना लाक्ले हाइबसे मियामना खंजिनगदबने सु सनरिबा सिंह कनागुंबा खरगे खुदोंचाबा लौनबा थमलिब्रा हाइबसे मियामना हंगनरक्ले मसिगी मथक्तसु चनरिबा सिंह कनागुंबा खरगे खुदोंचाबा लौनबा माफिया की गेंगुम लेरे हाइबसे मियामना थाजरे मियाम की चिंगनबसिंग असि कोकनबा मणिपुर अमदे इंडिया गवर्नमेंट ना चपचाबा खोंथांग लखटकदबनी हाइखे अखोय अतोप अखोय थौदोकसिंगदा अखोयना पुन्ना अखोयना सिलेसिदा अखोय फाउजुरबसि करिनो हाइबा मतमदा मणिपुर की अखोय कांगलुप की अखोय करिगुंबा इरांग अमा सागनबा कनागुंबा मी खरना बेस्टेड इंटरखरना तौरे हाइबसिदी अखोय मयेक सेंगे हाइना अखोय मियामदा थमजरी पावगी मिफम अदुदा सरुग्या खिबा अमुकोगी वाइस प्रेसिडेंट देवाना सही कयागी ममांगदगी हौना मणिपुरदा खुंदामिनरिबा फुरुप मसेलगी मरक्ता लैनरिबा यूनिटी अमदे इंटीग्रिटी दा साउना सिंगनादुना लाक्ली हाइबसे हंदकी थौदोकसिंग असिना हेना मयेक सेंगले थौदोकसिंग असि अमुकोगी माइकेदगी अकनबा मोंगदा कंडेम तवे फारबा मियोइसिंग मियामगी सममनबा कोकनबा सबसाना थिदोक्तुना व्हाइट पेपर अमा पुथोकदबने थौदोकसिंग असि नमसिनदुना अमदे मतम मतमगी ओइना लोइसिननबा होनद्रबदे मियामना गवर्नमेंट की मायोक्ता अकनबा इहौ हौरकनी हाइबा निंगसिंगबा फै थौदोकसिंग असि कांगलुप की मरिदा सिंकुप साना थुगाइनबा होनबनी हाइना अमुकोना लवे असिगुंबा कांगलुप मसेलगी मरक्ता नुंसिनदनबा मरी सागतलिबा मियोइसिंग मियामना थिदोक्तुना पारा तंबिगने मियामनसु खोंजंग संगसिनबदा डेमोक्रेटिक ओइबा खोंजंग संगसिनबियु हाइखे असीबा खरदा पैसा पीरगा एसग्रेसिया पीरगांदा मखोयगी इशू लोरे गवर्नमेंट की मथौ लोरे न खनबगी वाखलोनसे मणिपुर गवर्नमेंट सु थादोकदम सिगुंबा क्राइम अमदा चेनरिबा मणिपुर मियाम सिंगरिबा इंटीग्रिटी द थ्रेट तौरिबा मयाम चिंगसी चप चाना थिदोगांदा गवर्नमेंट पुथोबम थोय कयुम पुथोबम नमद्रगदी गवर्नमेंट अमा पाले हाइबगी वाहन थोक लेबा अमरोमदा सेनापति डिस्ट्रिक्ट की मपाव खुलेद लेबा निधि होम एकेडमी दा क्लास 6 खक्ता तमनिबा हाव मरक लौरेमम नै कायदगे माहिरोय कोंथौजम विशाल सहित्रानि थोय अपोकपा विक्रमबु केआरएफ न फारगा तमथिना पुरकपा मदे पासोय पार्ट 3 दगे मोयांगथेम दयानंदा अपोकपा बिहारी अमसुंग हावरंग करियल दगे माइबम बिहारी की मचानुपा प्रेमानंदबु फारगा मिनुंगसि लेतना हातोखिबा थवंगबु यानिंगदबा मदि अवाब फोंदोक्रे स्कूल की महिरोइसिंग अमदी ममा मपासिंगना सरुक याखिबा अवाब फोंदोकपा अदुदा महिरोइसिंगदा अवत अनै चथगनु हिंसाना वरुशिन पुरकपा ngamloi निचम हाटपा लेपु हाबना सिंगबा वहाई कया प्लेका सिंगदा इके
ngasi school aduda pangthokkiba yaningdaba amadi awaba phongdokpagi thoram aduda school gi founder R Chance na thogliba thodok asi yamna kanna condemn tawi masina nungsi sanana leiminariba isilinau singi marakta akaiba kaya lalagadra haina mi paiba phawi phongdokhe leireba locality se interview to bio thoiba thodong thoiba sina karamaina sumaina singnarak para manipur ama toiba saktam masing organize to graju kamaina sumaina singnarak paiba se ekoi de yamna soe modern de kari kari bi it is wide open publicity ne a hard cry ne sidin never repeat such thing again manipur gi akon moina innocent kari su khangdaba da brutal killing torture have city let it be the last have say ekoi gi cry ne the government side to please look into it do something because this has threatened the life of so many children peace yam kuina build up to gro peace loina baksu hojik de shaky oibagumna aduguma si destroy tawrage haibagumna ekoi gi leiriba humang loina bakse uja sing sacrifice tawraga mayum makai thadok laga masida tawriba sacrifice loina bakte singna ba malak pasidi ekoi de yam expensive oiba challenge samane habisidi adum mai gi personal de me express tawri Khulgi chairman RK Moyon Panna asigumba thodok asi matungda amukhana thoktana ba hona haningi thodok asida organization amagi ming pallaga makoibu maral sijinba asi khulgi chairman ama oina yaningdi haike aduga asigumba thodok asi matungda thoktana ba aduga makoina cheliba chariba makoina chatliba phi amasung makoina cheliba dress asi makoi jam jamne khangi adubu sangsan amagi ming pallaga makoina masi makoi shaitini makoi intelligent hajalaga KCB na hena pallaga makoi na sunduna cherak pirapa amasung asiba hakchang hoina pirapa si phamda khulgi hoina legai hoina masi depende asduna masigumba thodok asi amukhanna thokdanaba khul asi hoina legai si hoina condemn tawri haibasi mijagi thongda masi hainingi Sinmi Hatpa Amadi Mahiroi Tamthina Phuba Highway Drug Owners Welfare Organization su kana yaningda ba phungdorakle thadosi matungda thoktanaba geng khutpura natraga kanglupki irang thoknaba celebra haibadu thidoktuna maralaiba miyoi sing chairak piyu hare amaromda assembly ge speaker ge scotna SI amabu gari hengatnabagi mingda nupi angang singi mamangda tamthina phuramba thodok amasung su tawnariba lup amana sinmi ani minung si leitana hatokhiba mairoi amabu tamthina phurakiba thodok CPI Manipur State Council na yaningda ba phungdorakle Megi tang taramathoida Moirang Police Station gi manung chanba Chandrapurda Tongbram Mayarani Kaubi chahi taramathoy romda ngairibi nupi masa ama izat manghalaga hatkibagi matangda semkiba JSC-ga sarkar ga wari sanabada yanaba ama purakpadagi asiba haksang laukhre JSC-gi mute amana ISTV News da Thanga Kendragi MLA Mangi Babu yauna Deputy Chief Minister ga wari sanabada yanaba purakpadagi aroiba mathau mangam pangthoknanaba lobani Mayarani gi phangpham thokpa senpam Social Welfare Department ki makhada piba maralairaba miyoi pharabani athuba matamda sar set thangatuna maralgi matung ina chairak piba loinana MLA na mahaki maikeidagi library ama thamgani haina su thajaba pire wafam sing asida yanaba purakpadagi JSC na sangshilamba kongjang handokpa haina JSC ga yanare haina MLA T Mangi Babu na phungdorakle angang se khoigi social welfare da khoigi rape victim amagi magi phamam thokpa madugi kono khara provision khara lei haidana adumaina takpi bugu mutungina maduna leiramagadi madugi kono do angang se gi pihum thokpa puna mukto hanaba to konagani haibagi adugi ayaba makhoi maduda settle matujare Manipur da ahanba oina yaithibi lokol da sagadaba Sports University gi thika pigani haiduna Manipur gi BJP gi luchingba kharana lupa crore ahum henbagi senpham miyoi kunthra rom dagi khonggatle haiba khangbangamle haina Deputy Chief Minister Gaikhangam na maral sikre waphamasi June amada pangthokadoriba ADC Mikhal ga mari leinana Timtong Laijang ADC constituency da Congress ki mireb L Joni Gangmai gi campaign hodokpada Gaikhangam na phungdokhibani Thanglong Kabui Khul da pangthokiba thoramasida IFCD Minister Ngamthang Haukip DCC Sadar Hills ki President Thangkam Misau su Sarukya Khi Gaikhangam na makha taraduna
State BJP leader kharagi thawongsi angakpani center na pirakpa senpham asi state ta changlaga thabak oina paikhatpana state government na tawgani haiba khangdaba male BJP na thika pigani haina yamlaba senpham khongatliba si paisa piriba miyoising singba watliba adu fine loba yarabani Manipur da government pairiba asi Congress party ni atopa party na vote karagana mai laktabaga chap managani government asi power house ni haibasi khangadabani haike mission praja mission se khamjada innocent sing hat la kari kan lege karam fruit no karam party no mabai kemada thumamadu action tawre pore purista madaga je kedat nipan phare maduda involve tawriba minipan han mase ko punamak tanen masi ko mase abe punamak na yate hai se kan tai chini oisno tami oisno violence asiko crimes commit of violence to masi yate hai se abe kalan batai lamda masida ban blockade toina tawbana awasai theng piri basi nongmagi suraga hingzariba laita lairaba miyamdani lanaigi oiba thodok wathokta impham oiraga ban blockade tawbagi hainabi tokpiro haina Popular Front of India Manipur State na thadorokpa cherol amana khangarakle asigumba khongthang ase sarkar na tawhandana ba honabiu hade haujika tema be amta logjari beki matungna me ambutarab nokjari Numit kharanigi mamangda KNLF ki kadar anina Sandal district ki manung chana laiba Khengjoi block ta lambi semba Sinmi Singh amadi khungi khunja singh phurukpadagi Semol amadi Maukot village da lairamba Myoy Singh khun thadoktuna chene khrabagi matungda Semol designated camp ta laiba KNLF kadar Singh Taruk Suba Droga regiment amadi Sandal police ki additional SP na luchingba kangbu amana lokhatkre Chele village ta laiba designated camp ta oina punna thamkre Paumi kangbu amana Jeneraglaba khunja singha wari sanabadasu Maukot amadi Semol khul Myoy amata laitre kharana Khengjoi da kharana Kangbarol gi BDO gi office ta saidang pham loduna leidi haike army amadi police ki kangbu aduna nupi 13 angang masa mari amadi ahal oiraba nupa ahum amasu puthorakpa aduda yaurke Oregli ba phibam asida KNLF ke General Secretary Lalboy Haukipna telephone da phongdorakpada Droga regiment ki kangbuna namduna Kadar Singh adubu mafamdudagi lokthokpani su tongnabada yaukhiba Manipur government na makhoida karigumba amata pau pirakpa leite maramduna makhoigi kem hongroi hiram sida Manipur government ka wari sanagani haike Amarom da khunja nupi amana KNLF ki kem hongdok labadi praja sing santi oina leibangam gani UKLF ki kem su hongdok piu phongdokhe gol mena thambane sepe ama orebusu thambani ko ama lothoba jarabi ama su lothobi tabani ama zukia huje moi lothokra sepe signa ko moi lothorabe ti huje zukia koi to lothoba tabani atra atu ba thoya ba ko Santi oina ba kari hagita lawthok yu hagita ba na anima lawthok yu hagita Handak Board of Secondary Education Manipur na lauba ISSLC examination 2015 da mark wang na phanglakpa lamdam sida leiriba yellow missing na mithoi mihelakpa aduga mama lolbu sakot hanana bagi thaudang ama oina masaga thagona duna masagi yumnak sagai amadi masagi mingbu mama lona mingona rakhiba singda mana piduna ikai khumnaba utpagi thoram ama kangla Facebook group na sinduna pangthokani hare aninak suba oina pangthokadoriba thoram asigi damak mama lolda maming thon ba aduga parikya asida first division dagi tadana pass tawklaba khwaidagi mark wangna phangba mahairoi kun khangatlaga mana pigani hare Mari Suba Continuing Nursing Education 2015 ngasi College of Nursing RIMS na sinduna Jubilee Hall da pangthokre thoramadu da RIMS ki director Professor S Rita Devi College of Nursing ki principal S Jamuna Devi na maru oiba music oina sarugya ke wangang khiba singna phongdok na khibada lamda masida health care delivery system da ahong balakna ba amadi nursing na hena phaba service pina na ba pandam da program ase pangthokpani health care service da nursing ki achoba thodang nei masi punna khangmina batangai fadi haike thawanga mari leinana Assam dagi lakpa resource person ahumna tongan ba hiram singda wangang ke College of Nursing ki principal Professor S Jamuna na Haksel gi lamda nurse ki thaudang asuki matik sawi hongakli ba Haksel gi kangrol chanabi kaya asida nursing na kari tawgani karamna anaba singa loina gani haibasi ahenba loksing phangnana ba honaba mathautai haike asagi International Nurses Day gi oiba akagi
International Council of Nursing na piliba asigi team se asisda nurses workforce for change and cost effective care effective haibasida ekona resource person ahum sigu night of jaraga akogi general population of the nurses in Manipur masida koina haiba knowledge se akoni impart tongna ba sejabani National Program for Control of Blindness NPCB Lamphel da leiba office ta ahanbo oina mitki operation pangthukre Dr. K.S. Rajan amadi Dr. K.S. Brikamna luchingduna Bisnupur District ki miyoi nipan da operation chathake State Program Officer S. Vidya Devina Health Mission ki makhada NPCB na free eye camp pangthoktuna darkar oiba sing lemna operation pangthokpani haike akoina Bisnupur District ki oina Saidon Bazar da akoigi 24th April ki tarikh 18 sida akoina screening camp am saleba aduda tawba ada phangapa case mayam ada case ni base by base oina tawani adu ngasi ki oina di case ni pan kam ahan bona khangala ga oina operation ki da sida kore World Environment Day ga mari leinana Royal Riders Manipur na tha ama chupna sathagadaba mahausa ima ningsing thagi saruka ma oina Jiribamda free medical camp pangthokre Haukiba May mapandagi taranithoi fauba Babu Khan Sambukan amadi Boroi Khan da pangthokiba camp aduda lamdam adugi miyoi kaya da lemna ana layengi khudong saba pikhe Royal Riders Manipur ki President Mirena camp asiga loinana lamdam aduda u chara thagadabani adubu ban leibana u chara kaya thabagi thorom pangthokpa ngamkhidi haina phungdukhe Tarongi sarukam oina mafam aduda paugi mifam amasu pangtokhe Nomada mafam ahumda medical camp 17 se amta pangtokpa haibasi tasenai taragadi nasai lambi thongi matang su kitang ju chadaba transportation su khara matik chadaba hi rangak sang mo port ni rai koina nomada koina mafam ahum amta tongong am device su koi riders sing lakuriba members sing gi achobu thokda amadi Paugi mifam aduda Royal Riders Manipur gi advisor Y Ratikantana aikoi imama tagi masani awana taraba matamda mating pangnaba tangai fade Jiribam praja singi damakta Royal Riders na angamba mating pigani haike kunja amana landam adugi awana kayagi matang dasu wafam kaya phungduke kanda mana wahai mama di sina chodang khangani revenue su pai ni mana ho madu di Jiribam ne na tar tawsen ni adum da ai bi ra dia koi sumaina khatna na ai koi sinau le nai ba tribal kampu su mai ne koi moi da sulana dawdi Megi tang tarada Kesampata leiba ima conference hall da Imphal West District leiba Maira Private Loop singna punsilaga ahan ba general body mifam ama pangthokre mifam aduna nongchup Imphal Maira Private apunba loop Nimpal Kauba loop ama semne hare loinana thau punana bagi damak mioi tara tarena saba executive committee ama su semne hare Laishram Gyaneshwari Devi bu President Soraisam Ongbi Santibu Secretary General Thingbaijam Ongbi Ibiyayma bu Finance amadi Laishram Ongbi Bilasini Devi bu IPR Secretary oina khalle hare Master Crafts Person State Crafts Awardee Konthaujam Michael Mitaina Instructor oiduna Guru Shishya Paramparagi makhada sahitara nipaldagi kuntra manga phawbagi manungda leiba Manipur gi miyoi tara manga da tha ohungi oiba dolls and toys rug dolls crafts satharakpa adu khundrakpam kendragi wakhong makhale kaida lusinkre hare loisinbagi thoronga mari leinana lai sabada changba khuchu khulai kayasu yenthokre hare hauji amuka natema bentak lojare break ki matungna mayam amuka na taram nokjare Mapau Kulenda Yosubagi Thabak Suba Sinmi Ani Hatkiba Amadi Mahiroi Amabu Tamthina Purakhiba Thawong Manipur People's Party na kana yaningdaba phongdokre suspension of operation chathaduna santigi lambida sangsilliba UG group ama oiriba KRF na hingsa gi thabakta sangsilliba asi government asina makoibu free thabadagi ground rule thugaibani kanglup ki mawong mana chathariba khongthang asi matungda amukhana tawbiganu thawdo asida senariba maralaiba sing matik saba chairak piduna asigumba thawdok amukhana thoktanaba Manipur sarkarna akanba section Thaurang Lokat Haningi Hare Kangli Park Students Association asu sinmi ani hatkiba madi class 6 tamliba mahiroi tamthina puraga thadorakpa thawong kana yaningdaba phongdorakle thawdo sida chenariba maraleba sing athuba matamda faduna leibak miyam khangna chairak piu government na suspension of operation taunariba UG kangbuna tauningbata tauriba asida government na usinnadana leire political party singna makoi gi party mapangal kangkatna ba mikhal da thawai yauringai makoi masel hunaringai da nongma gi mihar mi pun chatharakle asigumbal aibaktiba thawdo ase matungda amukhana thoktana ba mari leinaba singi pungning singshinarakle All Manipur Progressive Farmer Association asu sinmi ani hatkiba mahire amabu tamthina purakpa thawdok ase sinmi amade mahire khunaibu singnabani hare asiguma thawdo ase matungda amukhana thokan biganu hare
Indian Red Cross Society Manipur State Branch ki Honorary Secretary Dr. Mohen amasung S. Sankar Dasnan luchingba team amana handak Nepal gi yuar habada awana taraba singi mateng oinanaba lupa lak ahung gi senpham Nepal Red Cross Japa Branch ke musingda kusina create Advance team asina thasiki taramathoida karkar bita da thungke mafam aduda Imphal dagi gari na chatkiba Disaster Relief Committee ga punna team semnaba thorang tawrambani adubu Relief Committee gi khungsatta gari yadabadagi Red Cross ki kangbuga karkar bita da unaba phanglakhidre senpham adu Nepal Red Cross da sinaram laba matung Indian Red Cross Society Manipur branch ki team Imphal da halakle hari Global Science Khoijuman amasung Khoijuman Mairapabi apunba lupna ngarang numidang miyoi ama yu liter chamri kunga konana fare Kulasida mamang sahi January thadagi may ka bachinjak thingbagi khongjang sangsinduna lakhibani phagalaba yu sing ngasi mai thaduna mangan kre Saktiman na thombadagi nupa ama thina soktuna Jenims da laikanare Thaudo si ngasi lamlai police station gi manung chanba yangang pokpi kaithel da thokhibani soglaba mi sigi maming Ravi Bista Saikun Mathoi Apop Prakash IT road leiba Gorkha jil dagini mak sera khongda thabak suduna leibani hari mak na ngasi khongna chatlingai da Saktiman amana thomlambani hari Bisnupur Municipal Council gi Executive Officer sahi asigi February 19 dagi hangduna leirakpana Council asigi thabak thoram singda khudong chahandre atuba matamda Executive Officer amma tharaknaba Council gi ward member staff singna DC office phawba khungchat amma chatlaba matung memorandum amma pisin kre Extrajudicial Execution Victim Family Association Manipur da ahanba Mukul Singh Human Right Award pirakle hari Kwagatil da leiba Human Right Alert ki office da pangthokpa pawgi mifam amada association asigi secretary Idinana association asina achumbagi damak honariba thabak kaya asi sakang biduna Gujarat da leiba Jana Sangars Mandia amade Gujarat Federation of Trade Union na ahanba Mukul Singh Human Right Award asi Kusinarakpani Manasi ngarang Ahmedabad ta leiba town hall da pangthokpa thorum amada kusinarake award asida memento ama certificate ama amasung sel oina lupa lising yangkhai yaure Human Right Alert ke Director Bablu Lotong bamna laikhidraba Mukul Singh asi Human Right Lawyer amani lamdamasigi extrajudicial killing ga mari leinaba thogdok singi matangda yamna munna khangba misakne Ibhamna atumba puthoknaba khonabada sangsiliba khongjang asibu sakhang biduna mana asi pirakpani haike su natraga anywhere else in the world ibham dauna mayam si punsallaga sigi victim mayam na punsallaga moigi apunma sakti ma sagatlaga achumba gidamakta fight or pai sigi ma yam phajaba mawong matawsista masi appreciate of boina Mukul masamata tagbi impression magi nupi da tagbi impression amadi mukul ga yam loina yamna nakana chatna neriba mayamda ipham gumba movement amana tagba mami dugi reflection ne na khanjaya Imphal Police Station gi SI Amitabh Arambambu gari bagal pidi haina Assembly gi Speaker TS Lokeshwar masa yauna Mark Scott Party na phuki haiba thodok asida Speaker masa thodok aduda yaukiba leite haina numit aduda Speaker gi gari thaukiba Assembly gi driver TS Sanathoina phongdokre ngasi Assembly Secretary K Megazit ki office ka da thodok asiga mai leinana Secretary na chathakiba inquiry amada driver Sanathoina wafam asi thamkibane Thaudo adugi pau tamladuna Sanathoina phongdokibada Scott gari mari yauna punna gari manga Kendra da chaluraga Kasampata leiba Speaker gi yumda halaktane Gandhi Avenue Traffic Island mapa yorakpada gypsy ama mamangda hairaga thoba uke bagal pigadaba manna bagal pidana thoba aduda pilot ki Scott Singa saungna bagi mawong manba khara uke SI adugi gypsy na side piraga khamlaba matung pilot gari aduna hek hagat khibaga VIP gi convoy aduda Scott gari ani dugi karakta thojilakhe phibam asidagi maningi Scott gari ani su hengalaktuna thogatnakhe kudong thingai oiba phibam manbadagi mahakna thoba gari mafam aduda hanna yenglamdana Kaisampat ki speaker gi yum tana thorki hari governor mamang yorakpada Scott gari ani adu tungda inarakpa uke thaudoga sida speaker masa yaukiba leite haide adoka matungida hajigi second gari jing thoga pohorga nida hajigi side tor khamori bichi amuka crossing tor thau thre mana habdi VIP ama lai bani VIP marakta gari crossing tawba haji kari gumba madi engonda wakhanda nungai da bam phaw reba akoi bu impus tawai toriba kari ujala natra kari gumba madi malida yam chingai da ai wakhanda dum khalle adi
गाड़ी अदमाना थोक होगा जमाना मैं थकी बे तोई अकोई तुंगलोंगी गाड़ी जी अमा बगन तावला को लगा मोजी तांजिन की उए ताजी उदे मथों में खंग दब गाड़ी और माने कहीं मोई थोक तौजरे सुनु आई वाकन अदम खाले कोई साड़ी सोबे यादव ने थोल अनी नम थोल ले थोल जा थोले अदि गवर्नर की गेट मना के हम दाई हाइबे साइ क्लास ये मगा तुंग अकोई ख्वाई लास्ट लाक चिप्सी आई तुंग इंदिरा मी this achi ordi ai kesu khadre chipsi am yawdi kasampat sayim na abne thojil lage na ai sayim na dun tai thojil laga ko sa kum thara kan siba to dikai jakre hai sa sama tawdana sai kala ke ki da chipsi am karam dong na da moji adu ta tansin na kre kai gum di le male hai ne ko sa na ko da kai isko kamanda sa da phone line long na da moi paw phang na ai di sa ai kai male thoge kai thamjil ge har ga Assembly की सेक्रेटरी के मेगासिना ड्राइवर टी सना थोइदा इंक्वायरी तौबदा महांगना फोंगदोगलिबा वाफम असिगी मतुंग इना थौदो असिदा assembly की स्पीकर प्रेजेंट ओइखिदे हाइबसे फंगले हाइखि statement I found that the honorable speaker is not appear or present to the spot of the incidents at that moment. Mumbai da base tauba Green Rep Agro Private Limited na Manipur da stevia pambi thana na ba lupa crore chamanga pirage hairakle haina Commerce and Industry Minister Govindas Konthojam na phongdo kre ngasi wangu tera makhale kaida MLA Local Area Development Fund amasung MDS ki makhada lupa lakh tararom changna saba community hall miyam da sinabagi thoram da minister na wafamasi phongdo khibane Thoramasida Kumbi Kendragi MLA S Bira Bisnupur District ki Upadaksa A Brozen Su Sarugya Ke Minister na makha taraduna thabak phangdabagi awaba lehendana ba scheme project kaya paikatna ba honare lau singu da hena pothok marang kaina puthokna na ba masiga mari leina ba thabak singda hena miyeng changle sericulture ki thabak paikatna ba center na lupa crore chamayang khai piraktuna thabak hore haike Sadar Hills Autonomous District Council ge 14 Tintong Laizang constituency ge independent mirep oiriba Nemilian Haukip ki Mikhal gi campaign ngasi pangthokre tharamasida Reverend Langteng Lobhum Khul gi Chief Sing Su sarugya ke Mikhal asigamari lenana tongan ba committee sing su semkhre Mahairoi ama minungsi yaudana Puraga Thadorakpa amasung sinmi anibu hatokhiba thodok tipkona haksina lobaga loinana yaningdaba phungdorakle asiguma thodo ase matungda amukhana thoktana ba mai leinaba singna akanba thabak lakhakadabani hare Cherak sida thodo asiga mai leinana semkhiba JSC ga ngasi numidang wari sanabada yanaba purakhidre hare loinana khongjang makha satakhigani hayeng ayuk makha tana chief minister ga wari sanaraba yai hare ngasi pauna kaithal gi Pratap Cinema Hall da Imphal Police na thibo humba gi thabak satakre additional SP Bikramjit amasung commando Bazaar unit ki apauna luching ba team asina masagi saktak se yaudaba myoi taramathoi makha tana thigatnabagi damak city police da sinakre KSO Sadar Hills na chathariba nimit tare ni gi economic blockade sarkar ga wari sanabadagi handokle hade Kuntra Suba All Manipur Drama Festival ngasidagi Palace Compound laiba Maharajan Rakriti Auditorium da hokre Audopagi thoram da Parliamentary Secretary M Prithviraj Art and Culture ge Secretary K Radha Kumar Critic Forum ge President IS Kangjam su sarukya ke Festival asida drama unit tarahundoina sarukya re Gari dalaiba Bhakta Vedanta Institute Mission Higher Secondary School da Class 10 tamliba mahiroi Narengbam Omlen Kauba nupa masama ngarang ayuk school uniform set laga school chatkani haiduna thokibadagi yumda hanjilaktre mangna school chatkibada amuba masugi Duke bike number na MN01U7714 puki Kanagumba singna nupa masa sibu thengnarabadi mobile number 8794717480 natraga manak nakpa police station da pau preview hare Imphal East Police Commando na pripak ki active member ama tha sigi taramathoi da fare police ki pauna pharaba mi asigi maming ningombam lokeshor sahi nifumari apokpa laikidraba nungse thongju part 2 dagini hare hauji sana bagi pau Nasi sanabagi pauda volleyball
Anisubah State Level Cash Prize Men's Open Inter-Village Volleyball Tournament ki winner IGO inam oikre. Young Voluntary Association Ngairangbam na sinduna thasi ki tang mari dagi Ngairangbam makha lekai ibudo pakhangba lampakta tim tara group mari thokna khaidokuna satharakiba Anisubah State Level Cash Prize Men's Open Inter-Village Volleyball Tournament ngasilusin kre. Lusinbagi Tharamda Konthozam Kendragi MLA K. Sarad, Urembam Jila Parisat Member CS Bizenti, Hana Sericulture Inspector Oiramba K. Bor Amadi Ataymu Kya Susarugya K. Tournament asigi ngasi aroiba numit ke sanakiba matchta IGO oinamna NYBA Naurembo point kulumdoi kunmanga taramapal kunmanga kunithoi taranipal kunmanga amadi taramanga taranithoi set ahum anida maitiba piduna tournament asigi winner oikibani tournament asigi best discipline team YBA team C ngarangbam na takre best player na IGO oinamgi L Sunin Best Setter na NYBA Nauremgi N Budasandra takre. Awum suba position na RYC Moidang Pokna Amadi Mario suba position na KYDC Team A Katsikhul na takre. Winner oiraba team da lupalising tara. Runners of tarba team da lupalising taret PK. Manipur Amateur Boxing Association gi miyeng makada Thobal District Amateur Boxing Association na sinduna Unit Mapan gi nupi boxer taramapal yauna punna boxer humbudra taret na saruk yaduna Thobal Mela Ground na chathariba ahum subat District Level Boxing Championship ki Sub Junior Girls Category gi KG Kuntra Maridagi Kuntra Taruk Phawbagi pangthokhibada LSA Lilongi N Kalpanana KBA gi W Hojang B Chanubu KG Nifudagi Nifunithoi Phawbagi pangthokhibada MBCC gi M Susimana TIS Sandesori bu MBCC gi N Baby Rosie Sanana KBA gi KS Roshni Binabu KG Yankhani dagi Yankhemari Phawbagi pangthokhibada AUS ki CS Kabitana MBCC gi L Tanubu KG Nifuni Pandagi Yankhai Phawbagi pangthokhibada AUS ki S Wanglen Thoibina KBA gi N Thabatonbu maithiba PK Sub Junior Boys ki KG Humpudagi Humpumari Phawbagi final bouta LSA gi E Peter Maitaina KBA gi N Jekyll bu maithiba piduna ahanba position takre Middleweight KG Humpuma Pandagi Humudramanga Phawbagi final bouta AUS gi S Kabi Kumana KBA gi TS Avijit bu maithiba PK Thasiki tang tara taretagi kunipan phawba Delhi amadi Jharkhand pangthokadaba manga suba Hockey India Sub Junior Boys and Girls Championship ta saruk yagadaba Manipur team gi nupa amadi nupi hockey sanaroi tara Nepal amadi official ani ngasi Kumalampak Hockey Stadium dagi Manipur Hockey gi Executive Director Technical SIS Ibo Pisakna lamthakre Langthabal Chingkha Youth Club na sinduna Langthabal Chingkha Main Ground da team taranithoina group mari thokna khaidoktuna chathariba first at level 7 men aside soccer open football tournament ki ngase sanakhiba ahanba match ta Kairen Lemapokpam amadi Langthabal Chingthak goal ahum chanaduna draw chatkre anisba match ki sanakhibada Langthabal Chingkha team A na Gaikhonlung FC Langthabal Chingkha bu goal mari ahum da maithiba PK Hayeng Hairangoi Thong YBG amadi Gaipuinam ga sanaragani anisba match ta Tiger Kick FC amadi Hemanta FC Lilong Chajinga sanaragani Top FC na sinduna Social Athletic Club ki ground da team tara Nepalna group mari thokna khaidoktuna chathariba first led athokpam Chauren Singh Memorial 7 aside men open football tournament ki ngasa sanakiba ahanba match ta CCFC Top Khongna Star Club Moirang Kampubu goal ahum anida maithiba pikre Nipso Kaibina Sinduna Manga Suba Nipso Cup District Level Men's Open Football Tournament ngasidagi FUC Playground Uyumpokta hokre Team taranithoina group mari thokna khaidoktuna thasigi tangkun manga phawba chathagadaba tournament asigi ngasi ahoba numit ki sanakiba match ta NYC Team B Nongdamna SAK Yumnam Khunobu goal ani snoda maithiba pikre NYC Nongdamgi goal ani adu N Khana amadi W Daniel Nachanke match asida SAK Yumnam Khunogi goalkeeper ke Jameson da referee na yellow card book tawke match asigi men best player na NYC Nongdamgi M Manglemba na takre
All Manipur Recognized Private School Welfare Association Sinduna Birisandra Football Academy Tabung Kokta Sathariba First Private School Sports Meet ki Football Masana da Saint Anthony School, Him Public School, Langzing Achoba, Royal Academy, Namdunglung Eagle High School, Nagaram Maipakre. June ki tang kundagi kulumde phawba UP gi Lucknow da pangthogadaba taruk suba National Bobinam Championship ta sarukyana ba Manipur team khanbagi trial selection thas ki tang tara taruk ki ayuk pung taruk tabada khumalam pak ta pangthoklagani haire registrar players singna entry fee lupayang khai ga loinana trial selection asida sarukya gadabani haire Uchekon Youth Athletic Club na Sinduna Marirak Suba Chahi Yankai Mathaki Oiba Thongju Kendra Badminton Tournament ngasidagi Kongba Uchekon Community Hall da hokre Hodopagi Tharamda Thongju Kendra United Club ki President SS Samu UYAC Kongba Uchekon ki President W Devendro Thongju Kendra United Club ki Treasurer W Raghu amadi ataymi kya susarugya ke Thasiki tang tara tareta All Manipur Polo Association gi Emergency General Meeting pangthoklagani hade Tentha Khongbal Welfare Association Sinduna Tentha Khongbal Multiplex Ground da team taranipalna group taruk thokna khaidoktuna sathariba TKWA Trophy gi ngasasana kiba ahanba match ta 7 star Herokna CFC Kairangbu goal taruk anida maithiba pikre Anisba match ki sanakibada JFC Tentha amadi YYPC goal ani sanaduna draw chatkre Housing asino magi engsa ki pauda ICAR lampel pata ki phangba pau gi matungina ngasi ki khwaidagi saba degree Celsius kuntra khwaidagi ingbana degree Celsius tara nipal dasmik ani nungsita yawba ising manin gi chang ayukta sada marfudra nipal nungthildana sada yangkai mathoi nongju gi chang nil Haujaroi bada maroi ba pau amukhana Su taunari ba KRF na sinmi ani hat kiba amadi mahiroi ama tamthina purokpagi mayukta miyamna National Highway Contractorate thingbagi khongjang changsin khre Security na KRF ki miyoi nipan fare Handak Manipur da thokli ba kangrup naiba manba thawong sing namsinduna thamlabadi achoba irang ama chahi ani ahumgi manungda soidana thorpa yai haina UCM gi President Elangum Johnson na phongdokre amadi YTV Local da Sports University sabagi thika pigani haiduna BJP gi luchingba kharana lupa crore ahum henbagi senfam miyoi kunthra rom dagi khonggatle haina Deputy Chief Minister na maral sikre Nasigoina DSTV na pizaba pau matang solution jare miyang tabiri basingwam kahana khurum jare